ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯤꯉꯩ ꯃꯅꯨꯡꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯖꯔꯤ ꯒꯨꯗꯥꯟꯙꯣꯔꯕꯨ ꯀꯧꯔꯨꯅꯕ ꯊꯥꯈꯤꯕ ꯃꯅꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯒꯨꯗꯥꯟꯙꯣꯔꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯅꯥꯏꯅ ꯎꯖꯔꯛꯄ ꯑꯉꯛꯄ ꯈꯔ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯖꯒꯦ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯝꯃꯣ ꯇꯥꯁꯤ ꯏꯅꯥꯏ ꯑꯆꯥꯟꯕ ꯂꯥꯜꯂꯕꯗ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯒꯨꯗꯥꯟꯙꯣꯔꯒꯤ ꯁꯪꯒꯥꯏꯅ ꯐꯖꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯂꯩꯃꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯒꯨꯗꯥꯟꯙꯣꯔꯒꯤ ꯇꯥꯂꯣꯏꯁꯤꯡꯅ ꯐꯖꯕ ꯍꯦꯜꯂꯤ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩꯅ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯆꯒꯦ ꯃꯤꯆꯝ ꯑꯃꯅ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯟꯕꯒꯤ ꯃꯔꯝ ꯍꯥꯏꯖꯔꯛꯀꯦ ꯑꯃꯅ ꯃꯤꯒꯤ ꯈꯨꯠꯁꯦꯝ ꯑꯃꯅ ꯂꯥꯏꯒꯤ ꯈꯨꯠꯁꯦꯝ ꯑꯣꯏꯕꯅꯅꯤ ꯑꯃꯅ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕꯅꯅꯤ ꯋꯥꯔꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯀꯂꯛ ꯃꯤꯍꯧꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯈꯟꯕꯗ ꯒꯨꯗꯥꯟꯙꯣꯔꯅ ꯒꯨꯗꯥꯟꯙꯣꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕ꯭ꯔꯥ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯆꯠꯆꯔꯣ ꯍꯥꯏꯗꯅ ꯃꯅꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯒꯨꯗꯥꯟꯙꯣꯔ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯁꯤ ꯃꯇꯧ ꯀꯃꯥꯏꯅ ꯍꯥꯠꯁꯤꯒꯦ ꯃꯥꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗ ꯀꯝꯗꯧꯔꯤ ꯃꯅꯥꯏ ꯑꯗꯨꯅ ꯊꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯅ ꯀꯧꯔꯕꯗ ꯒꯨꯗꯥꯟꯙꯣꯔ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯛꯏ ꯂꯣꯏꯔꯗꯨꯅ ꯑꯁꯨꯝ ꯅꯤꯡꯊꯧ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯔꯔꯦ ꯁꯅꯊꯣꯡꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯒꯨꯗꯥꯟꯙꯣꯔꯅ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯅꯥꯏ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯩꯖꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯂꯒ ꯏꯅꯥꯏ ꯑꯆꯥꯟꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯑꯩꯒꯤ ꯃꯔꯧꯁꯤꯡ ꯂꯩꯔꯕ ꯏꯅꯥꯏ ꯑꯃ ꯑꯩꯒꯤꯗꯃꯛ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯏ ꯌꯥꯝꯅ ꯄꯦꯟꯖꯩ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇꯒ ꯅꯍꯥꯛꯅ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯟꯊꯕ ꯂꯩꯇꯅ ꯒꯨꯗꯥꯟꯙꯣꯔꯅ ꯍꯥꯏꯔꯛꯏ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯄꯥꯡꯊꯣꯛꯆꯒꯦ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ ꯅꯅꯥꯏꯗ ꯇꯥꯛꯄꯤꯌꯨ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯇꯥꯟꯗ ꯂꯩꯈꯤꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯐꯝꯗ ꯕꯥꯔꯇꯣꯜ ꯑꯃꯇꯪ ꯀꯠꯄꯤꯔꯨ ꯑꯩꯒꯤ ꯀꯨꯏꯔꯦ ꯏꯃꯥ ꯏꯄꯥ ꯎꯅꯈꯤꯗꯕ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯎꯁꯣꯞ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯗꯥꯟꯙꯣꯔ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯤꯕ ꯂꯩꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯀꯩꯗꯧꯉꯩ ꯆꯠꯆꯧ ꯍꯥꯏꯕꯒꯦ ꯅꯪꯅ ꯌꯥꯕꯤꯔꯕꯅꯤꯅ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯗꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯗꯨꯗꯤ ꯌꯨꯝꯗ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯒꯨꯗꯥꯟꯙꯣꯔ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯃꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯕ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯍꯥꯛꯀꯤ ꯇꯂꯣꯏ ꯇꯔꯦꯠꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕꯤꯔꯕꯒꯦ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕꯤꯔꯛꯄꯒꯦ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯒꯦ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯒꯨꯗꯥꯟꯙꯣꯔꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕꯗꯣ ꯃꯥꯒꯤ ꯇꯂꯣꯏ ꯇꯔꯦꯠꯇꯨꯗ ꯈꯪꯗꯨꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯦ ꯆꯤꯊꯗꯅ
ꯑꯗꯨꯒꯤ ꯋꯥꯕꯨ ꯋꯥꯕꯤꯔꯨꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯁꯥꯕꯤꯔꯩꯃ ꯃꯥꯒꯤ ꯇꯂꯣꯏꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯇꯨꯝ ꯆꯥꯗꯨꯅ ꯄꯣꯊꯥꯕꯤꯔꯣ, ꯅꯅꯥꯏꯅ ꯆꯥꯛ ꯂꯣꯏꯖꯔꯕꯅꯤ ꯍꯥꯏꯗꯅ꯫ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯗꯥꯟꯗꯣꯔ ꯆꯪꯈꯤꯔꯝꯃꯤ ꯏꯃꯨꯡꯗ, ꯃꯈꯣꯏ ꯇꯔꯦꯠꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ, ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯇꯪꯂꯧꯂꯩꯅ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯁꯥꯕꯤꯔꯩꯃꯅ ꯊꯣꯛꯂꯛꯂꯗꯨꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯃꯥꯏꯀꯩ ꯑꯣꯜꯂꯒ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯔꯦ, ꯏꯄꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯁꯥꯕꯤ 1,000 ꯂꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯍꯨꯠꯄꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯐꯥꯎꯕ ꯍꯨꯠꯄꯤꯔꯒ ꯃꯤ ꯑꯃ ꯆꯠꯄ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯤꯌꯨ, ꯑꯗꯨꯒ ꯏꯁꯤꯡ ꯆꯪꯉꯛꯇꯅꯕꯒꯤ ꯏꯄꯥꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯍꯥꯛ ꯅꯤꯖꯔꯒ ꯃꯍꯥꯛꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯒꯨꯗꯥꯟꯗꯣꯔ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯑꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ꯫ ꯐꯒꯅꯤ, ꯉꯁꯤ ꯐꯅꯤ, ꯅꯨꯡꯉꯥꯏꯅꯤ, ꯃꯥꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕ ꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯔꯛꯁꯤꯗ ꯒꯨꯗꯥꯟꯗꯣꯔ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯒꯨꯗꯥꯟꯗꯣꯔ ꯈꯨꯔꯨꯝꯖꯔꯤ, ꯅꯅꯥꯏ ꯌꯧꯖꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯀꯔꯤ ꯄꯨꯒꯗꯕ ꯑꯣꯏꯔꯕꯅꯣ, ꯅꯅꯥꯏꯗ ꯇꯥꯛꯄꯤꯌꯨ꯫ ꯊꯣꯏꯗꯣꯛꯅ ꯄꯨꯅꯕ ꯂꯩꯇꯦ ꯒꯨꯗꯥꯟꯗꯣꯔ, ꯇꯧꯕꯇꯗꯤ ꯄꯥꯅꯜꯁꯤꯃꯗꯤ ꯄꯥꯏꯈꯣ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕ ꯁꯒꯣꯜ ꯁꯪꯗꯒꯤ ꯁꯒꯣꯜ ꯑꯃꯒ ꯄꯨꯖꯈꯣ꯫ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯁꯒꯣꯜ ꯁꯪꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯁꯒꯣꯜ ꯑꯃ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯧꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯇꯨꯁꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨ ꯅꯤꯡꯁꯤꯡꯅ, ꯐꯔꯦ ꯏꯅꯤꯡꯊꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝ ꯃꯅꯥꯛꯇ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯕꯪ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯇꯧꯗꯨꯅ ꯏꯁꯤꯡ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨ ꯃꯥꯅ ꯊꯤꯔꯒ ꯐꯠꯂꯥꯎꯅ ꯐꯥꯎꯒꯠꯂꯒ ꯃꯐꯝ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯟꯇ ꯊꯤꯡꯖꯤꯟꯖꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯨꯗꯥꯟꯗꯣꯔꯅ ꯆꯣꯡꯊꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯘꯤ ꯊꯥꯎ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁꯤꯡꯒ ꯊꯥꯎꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯩ ꯑꯗꯣ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯕꯪ ꯕꯪ ꯍꯧꯗꯨꯅ ꯆꯥꯈꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯒꯨꯗꯥꯟꯗꯣꯔ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯒꯨꯗꯥꯟꯗꯣꯔ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ, ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯔꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯖꯤꯟ ꯈꯨꯌꯥꯠ ꯁꯦꯡꯕ ꯑꯁꯤꯅ, ꯏꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯈꯥꯏꯕꯤꯌꯨ꯫ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧꯅ, ꯈꯥꯏꯒꯅꯤ ꯏꯅꯥꯏꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯕꯦꯜ ꯕꯖꯥꯏ ꯈꯣꯡꯀꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯁꯜꯃꯥꯟ ꯎꯠꯇꯨꯅ ꯒꯨꯗꯥꯟꯗꯣꯔꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯖꯤꯟ ꯈꯨꯌꯥꯠ ꯁꯦꯡꯕ ꯃꯥꯒꯤ ꯃꯅꯥꯏ ꯑꯁꯤꯅ ꯍꯔꯥꯎꯕꯣꯏ ꯂꯥꯛꯄꯣꯏ ꯃꯥꯅ ꯈꯤꯇꯪ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯦꯟꯈꯠꯇꯨꯅ ꯒꯨꯗꯥꯟꯗꯣꯔꯒꯤ ꯁꯅꯊꯣꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯍꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯒꯨꯗꯥꯟꯗꯣꯔꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛꯐꯨ ꯑꯃ ꯆꯤꯡꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯅꯥꯏ ꯑꯗꯨꯅ ꯄꯥꯈꯠꯈꯤꯗꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯣꯏꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ, ꯏꯅꯤꯡꯊꯧꯒꯤ ꯕꯦꯜ ꯕꯖꯥꯏꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯅꯤꯡꯊꯧꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯏꯅꯤꯡꯊꯧꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯒꯨꯗꯥꯟꯗꯣꯔꯗꯣ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯥꯎꯕꯅ ꯄꯟꯗꯣꯝ ꯂꯣꯝꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯀꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯒꯨꯗꯥꯟꯗꯣꯔ ꯀꯧꯔꯨꯆꯣ, ꯊꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯃꯔꯛꯇꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯦꯡꯕ ꯃꯅꯥꯏꯁꯤꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯠꯆꯔꯨꯒꯦ ꯍꯥꯏꯗꯨꯅ ꯒꯨꯗꯥꯟꯗꯣꯔꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯒꯨꯗꯥꯟꯗꯣꯔꯒꯤ ꯁꯅꯊꯣꯡ ꯌꯧꯔꯔꯦ꯫ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯅ ꯒꯨꯗꯥꯟꯗꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯒꯨꯗꯥꯟꯗꯣꯔꯕꯨ ꯏꯅꯤꯡꯊꯧꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯁꯤ ꯒꯨꯗꯥꯟꯗꯣꯔꯅ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛꯁꯦ ꯅꯣꯏꯅ ꯀꯧꯕ ꯂꯥꯛꯇ꯭ꯔꯒꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯕ ꯂꯩꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯄꯣꯊꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯠꯂꯝꯃꯣꯆꯣ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯗꯨ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯨꯗꯥꯟꯗꯣꯔ ꯑꯁꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯔꯕꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯒꯨꯗꯥꯟꯗꯣꯔꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯒꯨꯗꯥꯟꯗꯣꯔ ꯂꯥꯛꯆꯔꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯆꯠꯂꯨꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯅꯤꯡꯕꯅ ꯏꯅꯥꯏ ꯊꯥꯗꯨꯅ ꯅꯪꯕꯨ ꯑꯊꯨꯕꯗ ꯀꯧꯍꯟꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯤꯊꯗꯅ ꯇꯝꯖꯒꯦ꯫ ꯇꯥꯁꯤ ꯇꯝꯃꯨ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯗꯨꯅ꯫ ꯒꯨꯗꯥꯟꯗꯣꯔꯅ ꯇꯝꯕ ꯍꯧꯔꯛꯂꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯃꯥ ꯕꯕꯥꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯦ, ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯍꯧꯋꯤ꯫ ꯑꯗꯨꯅ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯒꯨꯗꯥꯟꯗꯣꯔꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦ ꯒꯨꯗꯥꯟꯗꯣꯔ, ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ? ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯄꯇꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗ ꯅꯅꯥꯏ ꯌꯧꯖꯔꯨꯔꯕꯅꯤ꯫ ꯑꯩꯅꯒ ꯃꯩ ꯊꯥꯈꯤꯕꯗꯨ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯒꯦ? ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯀꯟꯅ ꯃꯩ ꯊꯥꯕꯤꯔꯛꯄꯗꯨꯅ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯌꯧꯋꯦ ꯄꯇꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛꯇꯣ꯫ ꯅꯣꯛꯇꯅ ꯅꯤꯡꯊꯧꯁꯨ ꯅꯣꯛꯂꯝꯃꯤ, ꯒꯨꯗꯥꯟꯗꯣꯔꯁꯨ ꯅꯣꯛꯏ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇꯪ ꯆꯠꯄꯤꯔꯨꯕꯅ ꯐꯒꯅꯤ, ꯏꯃꯥ ꯕꯕꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ꯫ ꯐꯔꯦ ꯒꯨꯗꯥꯟꯗꯣꯔ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯟꯁꯤꯡꯗ ꯊꯤꯜꯂꯕꯅꯤ, ꯑꯩꯒꯤ ꯇꯌꯥꯔꯤ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯐꯖꯈ꯭ꯔꯕ, ꯌꯥꯝꯅ ꯅꯤꯡꯊꯧ ꯑꯃꯅ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯁꯒꯣꯜ ꯁꯪꯗꯒꯤ ꯃꯅꯥꯏꯅ ꯁꯒꯣꯜ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯒꯨꯗꯥꯟꯗꯣꯔꯅ ꯘꯤ ꯊꯥꯎ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯆꯣꯡꯊꯈꯤꯕ ꯃꯇꯝꯗ ꯃꯣꯏꯅ ꯘꯤ ꯊꯥꯎ ꯍꯩꯖꯤꯟꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯩꯅ ꯕꯪ ꯕꯪ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧꯗꯨ ꯆꯣꯡꯊꯈ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧꯗꯨꯗꯤ ꯁꯤꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯒꯨꯗꯥꯟꯗꯣꯔꯅ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯥꯏꯁꯤꯡꯗ꯫ ꯐꯠꯇ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯅ ꯄꯨꯛꯆꯦꯜ ꯐꯠꯇꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯖꯗꯕ ꯑꯣꯏꯕꯗꯨꯅ ꯃꯍꯥꯛ ꯑꯣꯏꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯗꯥꯟꯗꯣꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯒꯨꯗꯥꯟꯗꯣꯔꯒꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯔꯝꯅ꯫ ꯑꯗꯨꯅ प्रजाꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯒꯨꯗꯥꯟꯗꯣꯔꯕꯨ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯟꯗꯨꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯈꯛ ꯇꯧꯒꯦ ꯈꯟꯒꯨꯝꯁꯤ, ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ, ꯃꯤꯕꯨ ꯁꯤꯁꯅꯨ ꯍꯥꯏꯔꯒ ꯃꯁꯥ ꯁꯤꯈꯤ ꯍꯥꯏꯕꯗꯣ ꯋꯥꯔꯤꯁꯤꯅ ꯇꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯉꯩ ꯃꯅꯨꯡꯗ
mayamna kaubiganu mayam lakta aikhoisu hairiba channel asibu nungsibiduna subscribe tawbiyu amasung like comment thambiramu makha tana thagacharakpa video khudingmaktasu mayamna support pibiduna share tawbiyu mayam lakta aikhoisu hairiba channel asibu nungsibiyu wari sigi damak comment thambiramu ngasigi oinadi video loisinjarage mathangi video anauba amaga loinana mayamgi damak ai lakjage।